Online Manipur YouTube channel asbing bir pemayam pum pu mukah natara moksari han bada yamna maru eba pawa mabe thamjage ena huju ujariba mami isi ngasigi kaukriba ban adugi saktamni kaithel da ima singsu kanaragi mayam su kanaragi aduga lambi da gari su mamangi matugumna senki huju ujariba mami isi kurai lamlong bazar dani aduga awang kongpal maira pai binupi marupna thador pasero lam khang tamin asi kurai apun ba loop kauba maira loop amana ngasi pung mari dagi hauraga tang taragi numidang pung tara PM phawba manipuri pum bagi general strike kauriba asi hojik manipuri gi oiriba phibam da miyam pumba kham thengna waraba matam sida kaunuriba general strike asi matang amadi matam sadaba oibana khurai kongpal sajon laikai singabam laikai eling thobam laikai amadi leisram laikai gi maira paibi lupsingna sogatjaroi haina thoglai Thokchariba Publicity Secretary Jiromita Hais Tarubi PIS Name Ipawali Sina Thador Pasero Sina Pungtok Piri Mathangi update asna BJP degi resign tawnarakpa leptri Lilong Municipal Council Imphal West ki councillor sing yauna thopuba taret BJP degi tokre aduga mathangi update asna yum mai thakibdegi relief camp da leire isana driver oirbasu highway sing da satpa yadabadagi senthok lambi leitre TS Dhananjoy May ahum dagi chinku ki narco terrorist na Churachandpur nongoi phongno pairaga peace rally chatkibaga amadi mafam aduda leirakiba mitai gi laisang amadi Manipur lenga ki forest laisang gi office sing hanna mai thaduna attack chatharakibaga loina torbung bangla amadi kangbaina singba yauna mitai gi yum sing mai thabadagi Manipur gi tongan mafam sing da sandor kiba irang asi center amadi state leiriba double engine gi BJP lenga asin thamanga pharaklo fawbada loisin bangam dana leirakpadagi driver gi sinfam da leijaba miyoi sing da lan gi saitheng asina kham thengna wahal le haina pause esta phongdorakli National Highway 37 Imphal Jiriban lambi amadi National Highway to Imphal Dimapur lambi da Manipur gi miyam gi nongmagi punsida changba mathu tabu polam sing Manipur gi wangmadi gi pusilak pagi thabak tawrakliba yengang pokpi police station gi manung chanba gwalata bi awang lekai degi truck driver thongnaujam Dhananjoy apokpa leikitraba TIS yai mana wafam asi phongdok laduna makhata na hai gwalta bi awang lekai da mitai gi yum ni fuga manga rom leiramba gi manung da ku ki militant sing na security gi ahoba amadi mi leitaba gi khudong chaba lawraga yum ayamba me kunipan gi nongalam dai pung amma makhai rom tarakpada tumna mai thadok pikre gwalata bi da laiba mitai khul asi kuki khul sing gi marakta laiba maram na lan Thorokpa haurakibadagi khulsing asigi mitai singde me mari dagi hauna masagi khulngak sanapa matik saba nongmai leijaba dabagi chapagadabam famsing de lanjanakrabani yumni fuga mangarom oiriba mitai gi khul asigi miyam ga thangnan leiminariba kuki khulgi miyoi sing maru oina ahal sing gadi yamna nungsi chanan leiminarakibani lal horkiba me ahum dadi makoina su mitai khunja singda nakhoi chen khinu aikhoi su cheloi punna adumuk leiminasi haikibani Thongnaujum Dhananjoy na makhata na hai ehaki ichanupa ani ichanupi ani lei makhoi loina ma kuki khulgi marakta leirakibani na kuki gi lol loina khangi ehaki loina bi yaima bina yum manak to hotel phambani adubu aidi truck driver oirubuna ayamba matamda yum da leiba phangkide aduga mathangi update asna kuki singde Indian law chat hanbangam gadra Manipur da leiba major furu makhal mari ni maitai pangal naga amasung kuki maitai pangal laining lambi amasung phije chaksa manadabagi tokhai ubani communication fauna loldi amatani lon manabaduni maitai haiba watap ama prefix oina namliba pangal haiba wahisna muslim haiba islam lining setpa mi singi saktak na pham oiba wahisigi mohni maitai amasung maitai pangal haiba miyoi phurup ani sidi atopa phurup kayana punsilaga semba phurup nate naga amasung kuki haiba phurup sina tongali lol amadi phije chaksa manadaba phurup macha kaya political purpose amagi dabakta punsilaga kanglup tugi asuppa masak amu oina uhannaba thonakiba ming amani nagana trang kuki Manipur da sawrakna phurup kuntraga mangana khundamin nei panaribis dagi maitai anisi khaidokraga kuntra humdoi lehuribisidi asukna nagani na trang kuki ni haina hekta laptop pa yadre aikhoidi naga sunate kuki sunate naitom oina independent oina leijage haibu phurup khara lei kuki na hai kuki ni nagana hai nagani karamba phurup na karamba no waring sida naina jarroi waring simadugi naina waruna chade yes waring sigi wahaudi kanglup mari sigi wana haurure mari sigi marakta ani maitai amasung kuki haujikmaki oina di amuk hanna punna leiminana yaroi daba kanglup oina urakpa thamanga chupna leptana au sukna bagi thabuk thak amada
lakpa kanglub ani makimi sing maru ina irang sigi victim oiba misam sing wabagi pangkhak Europa irang si kaidangoi loigani kanana warusin purakna ba hotnari khangbung ngamlaktaba luraba tanpham asi Europa da atopa mioi kanglub ani sina aikhoidi lan yaude khatnaba sigi saruk amanate haiduna tuminna sum yengduna leiba sumbra khatnariba nakal ani maksidagi amada phongna michang changu haiba nattaba makhoidi punna leiminariba ngaktani thimjin wahi khardi haifam thoktabra khatnariba nakpak animak makhoina chummi amasina lanbani hainarakani hainari khara hena lanba khara hena chumba adudi soidana leifam thagi kanana khatnaba hawi haiba wafam siga khatnaba khambada khwaidagi maru oiba ni punna leiminarakpa leiminariba oibana naga amadi maitai pangal makhoidi mamit na uhobani asum aran khangbani luraba tanfam asidadi chinban kangba mathau taraklabra haijaningbani lansigi saithingda phangminari makhuisu adugisu matakta asi ana mayuknariba mayum makai maral mathum mangta khriba malimsigi khwaidigi chawba humanitarian crisis ama oirabani mioiba jati ama oina tawpham thokpa thaudang khadudi yafam thokpani oiningbadu oisanu wathoksigi waruisin purakpada aikhoigi lam sokpa yaroi haiba phirep ama lauthokpaduna peace making process nate adubu madusu khanghaningai masak amadi pi wathoksigi solution purakpa araibu oiroi thokliba problem asi athubu matamda solution ama lakloroi haibasibudi nangsu aisu maiteisu nagasu pangalsu khangi Narendra Modi na solve toba pamdaba adubu kuki singna lan lamjingduna makok thamaiduna ihausibu lamjingliba chinkuki migrant singduna di khali lansi makhoina maipakle manipuri gi lam machet ama phaktuna kuki singdagi oiba lam oina khullingle maitai macha amatana lansilakpa khungul taba ngamnaroi makhoi gi territory manungda leiba lambi asauba sarak scooter tongduna chatlubani maitai mahiroi ani luangbi amasung hemanjit fajilaga minungsi khangdana mangakatuna hatkiba kuki sing na mitaibu usittaboy changsi yengbiu mihatsigi matangda penadraba miyam ni hauduna leiringai mobile net hanglakpadagi khudongchaba lauraga naha mahiroi anidu aikhoina asumna hat khre namit pen na yengjaro haiba paujet ama photo ga loina thadurok libani ingthaba hauroba laipak irang school tamliba mahiroi sin school campus tagi thoraktuna lambi gi protest torokpadagi amuk khangkan kangkhalakle kuki ga lan thengnabadai mayon ama honglaktuna manipuri laingak authority ga maitai naha mahiroi singa muknaba mahiroi khunai nataba maitai naha tonganba youth of manipuri mingthonba kanglu amaga sum maitai elected representative singa ayawbi thakta muknabagi hawbada ngairiba ihau amasu leiribani MLA singda thajaba thamlambadu mangkhre makhoina mayukna daba atopa khongjang ama sangsilani lauthoki khangdri kari oirakadaba luwangbi amasung hemanjit kuki singna faraga hatpani kuki masana haijabagi mathakta praman oiba photo su makhoina namlaga thadurakpa asigubba wakhal yaudaba thabuk asi tawroba matungda Christian lining thajaba misak oibai haunabai mihatugi matangda nungaitaba awaba phongbo wahi amata su church leader social organization amatana phonglaktana central government na wathok asigi maramda thijin humjin tawnaba CBI team ama tharakpodubu thuna tharak malli haiduna Churachandpur protest rally hek sathanba CBI team aduna thijin humjin tawbagi saruk amu oina chingnabi mioi khara angang ani yauna makhoi taruk phagat khibagi mayokta miyam hauduna police station da hek thumjinba asina chingbasini takpadi kuki aikhoina maitei singbu hatningba mongda hatkani kanamatana mi hatpa thigat pasarak piba yaroi bharat ki lo chatna de aikhoina apamba tawbadu aikhoigi lo ne yai maitei na kuki hatpa natragna otpaduri na khoigi logi matung ina pifam thokpa serak pigedabani haibani kuki khara CBI na faraga mapanda pukhibagi mayokta Churachandpur police station da kuki singna thumjin kibadu station da maitei policeman lairamu station tumna mai chaklamni hawjik oiriba film se state central government gi loisang singda so maitai kanglup kuki kanglup nakpak ngaktani phibam asi tanaba sinkibani kuki na kuki singi separate administration fanglaba pangkhakni kuki singna khanjariba oiriba reality sinani mara laiba kuki cameron khara fagatuna laipak sida lo lai khanghalaba tungdu da laibak ahongbo ulakani kuki sing lingjen kayam mananaba kuki singi lingjen masak khangnanaba tangai phadaba amani Barmadagi haijilakiba yelhomina taba kuki sing masak khangdokpa adubu May 3 2023 gi matung dagidi Churachandpur amasung Kangpokpi gi district administration government gi control wangmada satkiba ITLF amasung kotu gi khutta takibasina laipaksi gi law enforcement agency mating leina mathau pangba ngamni haibadi thajade aina ngaksaribadi kuki inpi matam
asuk kuibasi kuki sing apex body organization am oine leirambadu maitai kuki lansigi mamai chumnaba thaudangdu ITLF amadi kotuna sina thokpada kuki inpina ayaba hekta pithokpasini mitai singi loop singna amata oina lanthengmina ba misam yam lawraga anoba loop sing hena yam khalakli video sing bibagi damakta mayam pumna po mukana thachari anoba update ki damakta online manipur YouTube channel asibun subscribe to biramu.